ngasi numida wairam phong hiba tungan tungan ba manipuri sifong singdigi amasum thokhiba thawdo wathok singdigi maru oibi I pauk sing khonga saraga manipur top channel gi maikedi mayam da thamjagi ahan bada NSN IMbu manipur lengak amadi India lengak na terrorist outfit ni haina laukthokna ba tampaki lup taraga taruk na saba akan ba khongjang sangsin ba hokre haiba pawm phongli atuan abonmai miata sinai haina miyamna ngangnariba nagal lalholup NSN IMbu manipur lenga amadi India lenga na terrorist outfit ni haina laukthokna ba tampaki lup taraga tarukna akan ba khongjang sangsin ba hokre abonmai gi mihat kamadi lainana ngarang police na phaduna court puthokraba miyoi ani adu NSN IM ni haina mayek sengna miyamda lauktokadabani abonmai mihat pu yaning da phongdok tunu ngasi kaisampat leimjam laikai community hall da lup taraga taruna satakhiba wakat mifam aduda National Identity Protection Council kipko gi president TH Maniharna lup taraga taruki mohut sinduna phongdokhibane wafam asi phongdokladuna magna makhatana hai thawdo asiga mari leinana pharaba miyoi ani adu Tamenglong SP office ta thokpa order amada NSN IM gi Miyoi ni haina mayek sengna pali adubu lainga na kari maram gi damak makhoi anibu larholup asigi Miyoi ni haina lokthokpa ngamdribano NSN IM ni haining dabagi aron ba agenda laibra haina hanglakli loinana mihar asi Miyoi ani khaktana sathaba thabak oiroi sathariba lenga ki thawong asi irang laksinana ba CLP raga mi phan bagi thawong ni NSN IM na sahi lisang sina state asida mihat mi pun sathaduna lakri basi makhatana thoktuna ba terrorist loop asi khudaktagi manipur gi laimai digi maru fangna takthokadabani haina akan ba waphamsu thamki haina su pausna phongdorakli atopa pawamana BDF ki phangpham thokpasing pinaba Human Right Commission na mari leinabasingda khangan khre haba pawmusu phongli All Manipur BDF Welfare Association Manipur gi Chief Secretary in charge Home Department amadi Director General of Police pu respondent oina Manipur Human Right Commission na tharakibu wakat amada BDF sing asi Manipur Police ka sab manana mathau tawi adubu makhoina phangliba thagi tolop kusumandi PE amadi sang nine su phangdi haina wakalaki wakat asi commission na tara batungda Indian Constitution gi article 309 gi matungina service rule sem na state asigi police personnel singa manana thagi tolop natragana atai khusuman amadi atai khudong saba sing phangana ba masum Constitution gi makhada semba rule singi matungina piba yaba khudong saba sing phangana ba sayol ani gi manungda karigi recommend tawridoribano haina chief minister amadi Director General of Police ta notice thakre hairi henasu pausna phongdorakli pausi makasa da zarakpoina ngasi Manipur gi oiba COVID-19 update mayamna thamjage ngasi state si gi oiba positivity rate 7.5% lairi amazu puna Miyoi ngasi lising ani ga satret ka maudraga mari covid test tokhibigi manungda Miyoi sani ga tara COVID-19 positive oiba thengnarakle amasum Miyoi ani mana COVID-19 positive oiba laikhidre haina report tawri ngasi puna Miyoi sani ga tara COVID-19 positive oirakraba Miyoi singse Bisnupuri gi taret Sandel gi ahom Susampuri gi taragumdoi Imphal East gi nipuga mapan Imphal West gi samaga manga Kaksing digi taru Kamjong digi ani None digi ama Senapati digi ani Tengnopal digi ani Thaubal digi ani Urkhul digi taragani pane duga apun boina Miyoi sani ga tara COVID-19 positive oibigi report phangmani aduga Miyoi ani laikhidraba sina Imphal East dagi ama Imphal West dagi ama puna Miyoi ani ngasi COVID-19 positive oiba laikhide haina su report tawri Makasa tarakpoina to papawa mana izat manganana bo hotnaba Siam Sundar Sairak pibiu Sonia Khurai angom laikai da leibi lai mayum ongbi Sonia maki mapuroibigi mayamba Siam Sundar na izat manganana bo hotnaduna aigi imung kainana ba silibasigi mathakta lamdam sigi asumba pamba isil inaw singna akan ba Sairak pibiu haina Manipur Press Club ta pangtuk papawagi mifam amada Sonia masana phongdokre makna hai maki mapuroibaga TV yenglamlaba matungda mahakna tumlingaida mahaki mataina mapimarol thoktuna izat manganana bo hotnarami mapuroiba oiraboi ningduna yenglubada matai oiramadagi makna kauthoki amasum thangnaba imung manungi Miyoi singna kaidorabagi sanglakpadagi Siam Sundar sentokhi maki mapuroibana thawong asi thoklaba phawbada accident ni khandoklo haina hairakpaga
loinana makpu yumsida leibi yaroi haina kihalakpadagi mapamda leidi iral sulaitaba ehakpu aranba tahaliba thawong asi yaningde nupi edugi thawdok atu club ta wakatuna maki matakta sairak pinaba haibadagi laikaina Syam Sundarbu tantokhi adubu mane makuna thawong adu losinduna thamde haibiki wahauda pigliba masa singa tongan tongana lehaliba thawong yaningde hairi henisu pausna makatana phongdurakli Atopa marueba pawamana abonmai mihat kamari lainana pulisna phare hairiba Miyoi animak misamni Seis Sandrakala Zirangrong Baudigi Lusingba Athon abonmai bu thasagi kunganithoida Tamenglong district ki headquarter the minister yauna pangthokpa thauram amadagi pharaba matungna miyathina hatpada senai haina phariba lancha paw Bosco Golmai apokpa gaikha singpau Golmai misamni athuba matamda thadoraktrabadi Ramgailong Langol Laimanai ki khunjasing amadi Laimanai Maitai Meira Paibi Lupsing na akan bakongjang sangsilagani haina ngasi press club ta pangthokiba pawmi sing unaba mada Meira Paibi Seis Sandrakala na phongdokre Ragailong Langol Village Authority gi thawmi sing na sinduna pangthokiba pawgi mipamaduda Seis Sandrakala na phongdokibada Bosco hairiba Miyoi si khunjasing masak munna khangba misamamani mak sengi agent una dukan singda seng pibigi thabak tawba Miyoi ni abonmai laikidaba numit aduda mak yumda lai Tamenglong da sakhiba laite hairaduna Manipur Police Commando na singna haukiba September 28 ki ayuk pung 6 lom tabada maki laimanai da leiba mayumdagi seng yoiba wari sanasi haina phabikibani thangnaba numita khulasigi Thaubai Village Council yauna Ragailong Paigi mifam ama pangthoktuna mahak misamni athuba matamda thadokadabani haina mifam aduna warep lawkhi loinana maku phakhiba numit September 28 ta abonmai laikhidabigi mayokta khulasigi wakat mifam phamduna yaningdaba phongdokhibani maramaduna Maral sulaitaba misam asibu karigidamak Manipur Sarkarna fajinduna maral sibiribano athuba matamda Bosco thadurak trabadi khunjasing akan bakongjang sing sangsilagani haiki nakala maromda Ponthalung Panmai apokpa langai panmai konthogjum maning tribal khulbu Tamenglong digi phare haina pauksi sing da police na hairak libo wapam adu aran mani mayum dagi phakhibani haina konthogjum maning tribal youth club ki serol amana khangalakli Lup asigi General Secretary Konthawjam Maning Tribal Development Authority amadi Konthawjam Tribal Women Association gi Secretary uhumna punna sahi tawduna thadorakpa sirol sida Ponthalung Panmaibu Tamenglong District Headquarter gi tigi kilometer 3 lom kharom na satlaga leiba maphamdagi phare haibisi aranba yumpham yawdabu waphamni makpu police commando singna ayuki pung 5 rom tabara Konthawjam Maning Tribal Khulda phakibani hairiensu pawsina makhatana su phungdurakli Atopa pawamana mahiroi sing mingsanduna exam yauhanbiu SO Board of Secondary Education Manipur na haukiba September gi tang 3 notification ama thoktuna revised scheme CCE Manipur da lairibi school singna tawgadaba test masing periodic test tam test amadi syllabus and curriculum sing COVID-19 pandemic asiga sanagadaba mawongda thokpirakpada all Manipur recognized private school welfare association Imphal Manipur na taran oklakli association asigi secretary na thadorakpa sirol asida mausadagi satnaduna lakpa periodic test masing mariamasum tam test masing ani pangthoktuna lakpadu COVID na maram oiraga pangthokpa yakhidre housing school sing na online class natana offline class ti tabu yadri online class na mahiroi sing na matik san education piba ngamdabana maram oiraga bosemna class 11 9 amasum 10 gi mahiroi sing gi yaifanaba periodic test masing ani khak tawhanduna subject khudimaki full mark nifu oiduna September amasum November da pangthoknaba amadi tam test khak amakhak tawhanduna full mark marfu oiduna December thada pangthoknaba board na nauna revised notification thoklibasida all Manipur recognized private school welfare association gi member school singna matung in biu haina sufungdorakli atopa pawamana 2019 da ikang thokpagi relief ki senpham pithokpiu haukibe English singani ga taraga mapana Manipur gi mafam kya da ikang thoktuna awaba taraba imung singda relief assistant pinaba thorang lokhatki National Disaster Relief Fund gi makhada tengbang pinaba Manipur gi district khudimaki DC gi khutangna survey tawduna report lakhokhi
सर्वे रिपोर्ट अदुगी मतुंग इना सेंट्रल गवर्नमेंट नेशनल डिजास्टर रिलीफ फंड की मखादा अवाब नंगलब इमुंग सिंग खनगतुना लुपा करोड़ कुन मरीग पॉइंट हुम्फूगा मंगागी सेंफम सेंक्शन तौरखरबसु सेंफम असि डिस्ट्रिक्ट सिंगी डीसी दा थादबगी मुहुता स्टेट फाइनेंस तक ngasi फाव पंदुना लाइहलिबसि करिगिनो कोविड-19 लाइना लसत असिना खाम थिंगना वारबा मतम असिदा खरादा वैरबसु अवाब कोनबा फन असि रिलीज तौहनिंगी हाइना सुफुंगदोखि लोइसिलकपो ओइना तोपा पाव अमना मोरेदा बोम पोखाइबदा अनि सिरे प्रेसना फंगबा थाजबा पावदा ngasi नुंगतिल मोरे वार्ड नंबर 9 गांगते बेंगदा युम सानबगी लेपाक तौबदा सेकेंड वर्ल्ड वार मतमगी बोम अमा लेरमबदगी paiduna sanaruba machin manao ani sire haina paw mana makhatana fongdura redu मैम अपडेट पिजरके हौजिको ओइनदी matang se lusinjarage pathok sagi bida so ki plan ke bior simam nang pigani and thank you